Kangpokpi district ki Laibol village the Kulai Paivis in attack set the Kivada village beyond Okum Hat Kraka Ani Gari Anina Amata Ton Kibolo Yum Tari and Maisaki. Haribet Haudoshida, police nadi Kul Gisip Amasumaki Loinabi do Kulai Paivis in Aduna Imung Sanglaga point blank the kaptuna Hatlambani Hairi. Police na di kulay paivising aduna village amasumaki Loinabi du tumduna laydingaida imungda sanglalaga nongmayna kaptuna hatlam khibani hari aduga atopa amaduna nongmayna panduna siraga leiram khibani hari tuan ma social media ra thagana rakhiba posting dagi thaudo adu KLA amasung KNAP ani gi marakta thokna khibani nongmai kapna ringai maram aduna mioi amana kulai paiba mioi amada maike esomda kapu housingna adomna kapu haina law khong bustanakhi Loinana, Nomai Ron Kayamarum Kap Lava Matuna Mueduna, Nomai Kap Liba Mueduda, well done Haina, Tagat Wahi Hiviki footy sing to by the Loinarki. Adobo video singers were recording Ado Kayam the Sumbagi habit to repress the video fight of Gamtri. Cookie and Piggy Make Digidi Etegado NSN I am Amasumashigi proxy Wadiva ZUF Kena Satavani Hanasu claim Tauduna Maral Siki Valerani. Atopa media report Amagi Matungina. 210 Cobra Battalion gi company ahumamsu Assam dagi Manipur thonglakri loinana 207 Cobra Battalion gi Kangbu su West Bengal dagi Manipur athubada yorot lagani haiba ingit phangli video footage asidana Manipur gi Urkhul district gi manungsanba New Haven da Naga nupi singna 40 Assam rifle sanglakpa matamda thattuna thamkhibagi saktamani media report amagi matung inadi hariba Nifusuba Assam Rifle Singasi Sogbau village ki village authority ki Kangalamba Taudana security force Singasi station Tauba Lakpaneba Wapuma Muspali They are here without the consent, so that's why the women folk, they came here and Manipur ki former DGP Rajiv Cabinet Secretary Security ki charge lokri Manipur ki DGP oiramba Rajiv Singha IPS ngarang New Delhi ki Cabinet Secretary Security oina charge lokri Retired DGPSC Mamang Thame Kuntraga Mathuida Maki Service Matam Loiduna Manipur Police ki DGP Pharmacy Ladakh Police ki Chief Oiramba Mukesh Singh IPS ta Shinnaram Laba Matung June ani da Imphal Thadokibani Haukiba sai English ani ga kungo humdogi me ahumdagi Manipur tholakhiba kangluk irang adugi manung sai adumaki June mangada Manipur Police Force marakta division kya leiding sera duda Manipur Police ki DGP oina join torokibani English ngamaga samapan ga mawdrago humdoi BS ki Tripura Kedar gi IPS officer si mamang thada appointment committee of the cabinet na New Delhi gi cabinet secretary security oina appoint torokibani Manipur gi former DGP Rajiv Singh IPS na ngarang cabinet secretary security charge lokibaga loinana cabinet secretary ki security wing gi thabak thoram sing yengsin ma yauna prime minister gi security yauna official residence da leriba Agreeable over family members in the security ki thabak thoram sing yengsin ma yauna special protection group SPG ki administration control ki charge lokre Haugi pasai English ngani ga kungo humdoi gi matam da makna Manipur DGP oina lakhiba matam aduda Manipur Police Force ki leiriba personal lising ni fuga manga sigi marakta asoba internal gi oiba division kaya lairambe gi issue kya sumai onakhi irang adugi manungda Manipur Police ki personal sing ethnic line da thabak tawduna Meitei officer singna Imphal Valley da duga Koki gi police personnel singi jaga singdagi hendoktana lakhi Manipur gi tangdu laita adaba phiba madugi marakta police personnel lising amaga sani romdi absent oikhi hairiba phiba madu kokna bigi damakta Rajiv na Manipur Police ki DGP ama oina police force asi hana gi phibam da hanjinduna function tawna ba yamna kana honakhi irang na maram oiraga duty lakhidraba police personnel lising amaga sani romadugi manungda police personnel lising amaga samaga yankhai thidoktuna makoina safagani khanba mafam sungna posting piduna thabak tonki community animaktagi nauna recruit tawkiba police constable sahunga mari virtual mota passing out period pangtoki loinana makoina posting tarif mafam singa dudigi virtual mota wasaloki
Irang manung da Manipur Police Armory dagi lut tawkiba kusu khulai kaya amuk hana khongatnanaba akan bathabak kaya laukhatlambada loinana khudong thining oiba mafamsingda lairiba police force sing mapangal kakhananaba sensitive area da lairiba bunker sing thugaiba yauna singkhong singa da lairiba khudong thiningai oiba mafamsingda lau singu tawriba lawmi sing security mapung phana provide tawduna Manipur santi amasung mahauksagi phibam hanjilaknaba thabak tharong kaya su paikhalam khiyari Myanmar regime की लानमी सिंह स्टेट की मिंदा तांग लोक्शननबा थोमजन बाउख्री म्यांमार की खाथंगमद लैरिबा यामना मारू ओइबा सिन स्टेट की टाउन अम ओइरिबा मिंदा लोक्शनबगी दमक लेंगा अदुगी ट्रुपसिंगना किलोमीटर निपालोम तमक यौक्सिनगदबदा गाइरि इथनिक रेबेल सिंगना खुकन पांगन बोइबा मफमदु म्यांमार regime लेंगा की लानमी सिंगा अकन ममोंग नोमै कापनारि मादुगी मरकता regime की लानमी लिसिंग अनि रोमा खोइ मागवे region द लैबा कियातुर आउटपोस्ट की नोंगपोक लोम थांग माइके दिगी तक्सिलकलिबनि इथनिक रेजिस्टेंस की माइके दिगी सोर्स अमना फोंदोरकपदा लाइंगा की माइके दिगी अहानबा कलम अमा कियातुरोम दिगी सिंगलोम द मकोइना संगसिलखिबनि दुगा अतोपा कलम अमना पंसान अमदि हिनसोंग खुंगंग फावरगा लंबे लोम द संगसिलखि अहानबा कलम अदु मिंदा टाउन यौगदब किलोमीटर निपान तमक ngaikre duga ani suba कलम अदुना किलोमीटर 9.2 रोम तमक ngaisilaklि हारि निंगसिंग बयाई था सिगी कुनगनि पान लेंगा की ट्रुप सिंगना अहानबु ओइना ग्रेटर मिंदा टाउनशिप संक्शन मंगमखिबने मदुगी मतुंग मे कुंथ्रादा हिनसोंग खुंगंगबु मै थादोखिबने हारि सोर्स अदुना मखा तारादुना कलम अमद लानमी सनिपानदगिना लिसिंग अमा फाउ याwi लोइनना मिंदाउ टाउनशिप नकल अनिना अकन ममोंग नोय कापनारि सगोल सुनुमित सिन पीपल्स आर्मी न फोंदोरपगी मतुंगिना मखोइगा चुंगसिनबा अलायंस सिंग लेंगा की मैकेदिगी सथरकलिबा अटैक सिंग अदु स्टेट अदुगी खा थंगबा सरुकलोमदा अकन ममोंग थिंगनबा लंथिंगनारि regime की मैकेदिगी Y-20 एयरक्राफ्ट अमदी फाइटर जेट सिंग यावना हंजन हंजन एयर स्ट्राइक सथरकबा मरमना रेजिस्टेंस की मैकेरोमदा लानफम क्या मैथी बनरबि हारि नागा मियामना कियान खंगनबगी थबक सथरिबा सु मिलिटेंट्स की मथकता एक्शन लौगदबनि कोकी मिलिटेंट्स सिंगना रंगमै नागा विलेज की पोंगरिंग लोंग द लैबा illegal poppy plantation farm kya naga villagers in the apaba makal ki khulai sing sizinaduna kian khangan bigi thawong sing chatakiba naga coordinating committee akan mamongda condemn tawi hari committee asigi sirol asina haibana Manipur government amasu Manipur government ki maikedi ki mapam aduna lairiba su camp sing laukthokadabani amasu miyamna kian khangan bigi thawong sing chathariba su militants gi mathak sapsabe action laukadabani rongmai naga council Manipur na thadorakwa sirol amanasu kuki su militants na naga village कियान खंगन बगी थौंग सिंग चथरिबसी खुदक लेपदबनी नागा खुल सिंग मनाकना कुकी मिलिटेंट सिंगनी सिंगनब सिंगना सरोक सिंग तौबगी पाउ लेरबदी काउंसिल असिदा पिरकनबा अमसु मिकुप नोम सिंगना लेनबा अपील तौरी हैनसु पाउ सिदा मखाताना फोंदोरकली